ꯑꯗꯣꯝ ꯒꯥꯔꯤ ꯃꯆꯥ ꯗꯔꯀꯥꯔ ꯑꯣꯏꯕꯤꯕ꯭ꯔꯥ? ꯁꯨꯞꯅꯒꯤ ꯃꯤꯅꯠ 30ꯒꯤ ꯃꯅꯨꯡꯗ ꯗꯣꯀꯨꯃꯦꯟꯠ ꯏꯆꯪ ꯆꯪꯗꯅ ꯚꯦꯁꯄꯥ ꯑꯃꯗꯤ ꯑꯦꯄ꯭ꯔꯤꯂꯤꯌꯥꯒꯤ ꯑꯄꯥꯝꯕ ꯃꯣꯗꯦꯜꯁꯤꯡ ꯁꯨꯞꯅꯗꯒꯤ ꯂꯨꯄꯥ 10,000 ꯈꯛꯇꯪ ꯄꯨꯊꯣꯛꯄꯤꯗꯨꯅ ꯂꯣꯟ ꯑꯣꯏꯅ ꯂꯧꯕ ꯌꯥꯕꯒꯤ ꯈꯨꯗꯣꯡꯆꯥꯕ ꯄꯤꯖꯔꯤ꯫ ꯑꯀꯨꯞꯄ ꯃꯔꯣꯜꯒꯤꯗꯃꯛ ꯀꯣꯟꯇꯦꯛ ꯇꯧꯕꯤꯔꯛꯎ 9089895330 ꯑꯃꯗꯤ 9615823252 ꯇꯨꯂꯁꯤ ꯃꯣꯇꯣꯔꯁ ꯄ꯭ꯔꯥꯏꯚꯦꯠ ꯂꯤꯃꯤꯇꯦꯗ ꯊꯥꯡꯃꯩꯕꯟ ꯑꯃꯗꯤ ꯁꯉꯥꯏꯄ꯭ꯔꯧ ꯈꯨꯗꯣꯡꯆꯥꯕ ꯑꯁꯤ ꯃꯥꯡꯍꯟꯕꯤꯒꯅꯨ ꯉꯁꯤꯃꯛ ꯀꯟꯇꯦꯛ ꯇꯧꯕꯤꯔꯛꯎ ꯇꯔꯝꯁ ꯑꯦꯟड ꯀꯟꯗꯤꯁꯟ ꯑꯦꯄ꯭ꯂꯥꯏ꯫ Good afternoon, ELITETV की टेस्ट कार्टून की महाव मिंग ताबिरुसु आम तराम लोचरी मरुई ngasi imphal phungba pause singi cartoon da cartoon ni sina kari haning niba kari phungdong niba kari wakal khalang niba haibodo myam da elaborate toraga thamjaba adu program ni ai ahan bada lokhasage khoi Shanghai Express ki onthok pani da haibodo da onthok pani da haiba cartoon si yengbi am phajaba cartoon ni wan thok leiba khoi gi lomi ma yaure aduga mai sanje puraga mana lo uba chachena Pubagi Sydney at the Mana Hare. Lao, Sipai leading Ida, Low Koyosi, Natradi, Nomoyamu Capsilacani, Hadana, Low Missina, Magasan, Pura Chapin, the Sanzinakume. Pau Taranukanate, Wasuaba, Popiu in the Haraduna Pachasujam Pangani, Santana Suharagani, Botamatang Pangasunga Mani. Yamna Wahan took Leba, Cartuni, Mamson Kambiragani, Azixi, Koi. Jaga foothill area singsta security force singa aga lo uhangine tawbani aduga mamang rasu yaure akhoi gi kadang ban gi area singda security am taw uba phangde lo ba ji august ki tang 35 si manung da loino loi howda gi akhoi mathang da di akhoi cheng chi pang phangoi doni nong chuba gi chang chukra wat khre adu si aduga leiriba lo uba yadaba ada chahi khuding gi har gi wathok oinda bu handak ti lo uba yadabnina har gi wathok si matadre tuan tawma jaga singda khoi har yen bagi adagi mu Harsi, Juria, Harsi, the Popi Tabra Sinabina, among the hecta koi stock the late Bayao, Adagi Har long the Honabada, Mishi Bayao, Togi Benedicti, Popi Tabra Sucre, Lepa Malbra, the Pusangado Mam, supplier Mam, the Tormo Mam, Donioji, Lake name Palmore, and BG Tokas in the Punbuinina, Maduka Sulaire, Aduga, Handaksi Molo, Hanadamina, Kara Manipulenga, Agriculture Department, Matasa, Bakara Deparani, and Adubakan to lay on the size than Akui Lomis and Hajilalo, Sipai leading it there, low coyorasi, not a day, no memo capsulacani and the Sanzina Kumakotoni. Akoi Kanbo Wakanduni. How Tarano Canade, Wasuaba, Popiu in the Taro, Aduna Peshazam Pangani, Santana Suharagani, bottom of Twing Pangsung and Manina, bottom of Ting Pambagi, Atoba, drug cartel meam, Nakoi bottom of Ting Pambagi, issue like Beduni, Aduga Koi, drug lord Ama, Nantu, Wachen Giba, and Gimiang the D. Charge Tangatbado, police sing any coma semicolon, Sithabada, Adam Hector, Adam Kudong Jabalona Baduni, Azik Rabina Sanjit Mihaki Matang, do the Telka.com the period photos, the original P. de Haidana, Aquadum Courtna, Aqua Madra Lati and Hadoki Baduni, Aquina Court Kiwell, the Aquina, Canota Bonete, Adu just layman and Canabada, Court number the Moctorodu, Ladiba Constable, Herogena, Masamana confessed over Rabani, Adu Bogda Aquay Lu, Gimiang the Sumbalay. Adum Tamzabagi one Aduna, steady, a quick witness, I say, document Kangde, Kari, Kangdi, am Darkariba, document is original PD and not a quit Togituni, Tadoki, Baduniduna, or Makada Karida, Supreme Court, Lakpadu, CBI, don't never case near the Torin, mind of the na. I am related with Haitari Aduna, as you can see, Canadre, Low Runu, Popiu and Taro, Pisazo Pirani, Botamatang Pangsung, and Manina Sansina Kumak Baduni, Ampazaba, a quick BVS Kisi, Ampazana. Akoi nature ki aduga animals aduga bird ki mayam singasigi khonjen thi lauraga direct haidopagam ragasu maduna phummaga phongdokpa mayam duni phumme potu nam khare elaborate tawni mr kanagumba panba panda basu yaw bay madu waru binu sida tawbu khare elaborate tawdragadi picture singa du uthoga dum
program to lotion basu yai ana swais ta khata related oiba magi reference myam du thamjabani aduna farabra hajisi akhoi ganja thaba yade na ganja pakna thara export to yai ba ton ba akhoi export kana phongdu busu leibani ado jaga khara da akhoi sarkar gi ayawa piraga akhoi pawmi amna phongdu khibani ganja thal le adana the mayam sini aduna dum popi sidi akhoi pisa ta na bani ton ba media da phongdu khib leire koi popi thajabani popi ti pisa phangjai haidana ton popi thabu kangbuna social media da phongdu khib leibaduni aduna kanadre akhoi ju popi tharasi kaina hairapagi wafam duni ame khadani ngai oiba adu potuni pathang de leisina akhoi chana laibaki loiredana haibaduni loiredana haiba sinsida akhoi mok ki sinnamani sida thare mok thare aduga man doctor asina haire ma asiba masa pusalakpaduda sidi irang da lekhidaba singkhak thambani ne haiba azda masu maitai na hatpi bani ne masa budi deria to budagi leitaba oiba haina hajiksi mayam dum yengnabiro asomna kanda andhra pradesh ta dolan dagi chongdara sirasu maitai na hatpani ekta haiba train dagi chongdara sirasu maitai na hatpani ekta haibasi yamna false propaganda si yam tawnaba matamni yam tawnaba khoi mamanga thengnagi baduni ani ama tawradi hajikse kuki ama siro adu maitai na hatpani ekta haiba mayam sendak cha dum sengdoknagi ba mayam su leini adi sendokro sona kanda guwahati dagi poche mayam alu tilau chelo adi thau adi printing materials mayam purakbodu snongmai pure ekta haijan ba sugo mayam se dum war propaganda khoi gi lei mayam se false propaganda mayam se dum toba adu achum bai sidi lolaga thambe yaroi maite gi oro kuki gi oro haji inquiry commission aje lamba lamana thigatna khotna tawribani achum bai ji chen ba yaroi aduna swai sida khoi propaganda tawnaba media warfare tawnaba mayam singa sini khoi mamang da so khoi na hai gi duni soi far hajibu gi khoi na changba ngamdabana adom sare changba ngamdana khoi shiramba yari haibada mayam je tanandre kuki ngakta haire taningdre na mayam haiba leibidi aduna sumba fake and figure madu yauruba mayam na tamga pawduni ana sai sidani khoi false propaganda se haji emini ma torasu kuki emi kisi maitai nekta hatpani haiba gi pot ama torokba dani mamang andhra pradesh ki duda bjp gi ama yaurum duna khoi kuki do maitai na hatpi re ga na heka tawba sumba sem tawba dum thengnai adudani yumpham morakanda ji cartoon sin haire se sidi irang da lekadaba singkhak thambani ne haibada masu maitai na hatpi bani ne masa budi daria tawbudagi leitaba oiba haine nokning masu phauba adu masu mayam thokpaduni seda foreign against kanamta leite cartoon sina piriba nungge bu han thoktu karino haibadu aina mayam taksebagi tanja laujabani ana yamna phajaba sisu bhan tholeba cartoon ne thamjage mathang da leisina khoi pongna phomgi balu haibaduni balu sida khoi MLA मंत्री नी अदुगा खबर जे पारगा मन हायबनी रैली दुना अकन बसाफु अमदि सोयदना पीनी मियांगी खोलाउदी ईश्वरगी खोलाउने हादना अखोयगी गनांगे दुदा खोय तोंगा तोंगा पॉलिटिकल पार्टी यावदे तौनबदु मयाम जामनि उदबा खोय शिवसेना कांगबु गा खोय बीजेपी की कांगबु खरगा दम यावी हायबगी पाव फंगी मिदु यामबनिना उदबा अखोय दंगरांग सुद हायदि हायबनी शिवसेना यावगनि हायबदा शिवसेना यावी अदुगा बीजेपी की यावी हायदना बीजेपी की मोय मकोक थोंबा हाय तारे थबक पुबसिंग दम टेलीफोन तौरगा खंगलकप यै ले अखोयना जु उदबा मनुंगदा यामनिना मी ngरang दुना साइजिदा रेले दुना अकन बसाफु अमदि सोयदना पीनी मियांगी खोलाउदी ईश्वरगी खोलाउने दना खितंग अखोयगी एमएलए मंत्री सिंगसिना खनबगी वखन मोयना खनजब जाला कायना को ngरang do koi nanju neinabaduni asomna kanda mizoram dadi khoi chief minister yawi khoi Manipur yawi yaudaba yai kaina ga nangna pot leibadun do khara makhaidi aduga ton bore manga amsu logi bani august manga fawgi manungda khoi special assembly kauraga mifam khanagadabani haiba fam NRC sananabagi wafam aduga chin kuki terrorist kambu khoi kambu narco terrorist kambu singsi baru phangna muthakadabani haiba fam chu ngarang ki khoi rally don lepkhibani mathang da leisna khoi hoelan paugi as loire haibaduni seida khoi hoelan pau sina hajik chat mu issue dagi mu khara thaidu oga adam leiba nahansu restaurant gi wafam lae ajidna ngasi gi khoi nupi gi wafam ni nupi gi sinupa sina chenthora ga lawni mayam ai nupi na thina tobire ai mabu lobo ngamlaroi ana law ga chenthora pani adan nupi sinu haire ma nupi koining tawrini ana khoi sum hajik issue se adu mayam leiba sidagi mojagi mu cartoon sina mu sidang issues de khar naithora kanda nan khoi restaurant gi leigre restaurant da ai restaurant da leiti mama na togi bodo adu ngasi sina mu khoi
nupi sida allegation tawbani mayam ai nupi na thina tawbire ai ma bu lobo ngamlaroi haidana nupi no khumakpani mana nupi atopa koining tawrini haidana ana swagi magi ba thokpa yaba aduni hena thamjage mathang da lairi basna khoi icel express kini naire haibaduni ada khoi gi lan jawri ba kangbu sing khunmi sing mai wari sanabaduni ada lan si loi difaudi na khoi su wamin naredo hana khunja sina wari sabne ada la adu khunja khoi kano sina khume lan lotion ge haradi bot thuna to hon badar kar lei haidana oi basu ya ba utok basu ya bani aduna khoi election min naksel lei aduna kana gum kharana dum sileida khoi president run thamgadabini haiba tungan wafum mayam lei magi modni adudi just media na toy sidi khoi report to buduni mana si phongdo isi haena adagi khoi na matang jada ba yaro gusu khoi na dum aduda argument tong na ba khoi pa dum yawi mamangi duni mamangi su da home minister la kan da isa ma kasu khoi amisaga mari tong na bani mana phongdo ki wafum du gwati da phongdo wafum ma da handagi issue si court na thorokpa rai amadagi tabani kaina hai wafum tholokpa adudagi tholokpani kaina wafum si lana mayamda sandokhi ba wafum leibani adu hojiksu court ki makai dagi natraga any bar association makai dagi yamna madu protest oba aduga ma condemn to wafum si kharadi tholaki yamni tholok do mali ana sai hida leibasi adum praja su warakpa adu lai mayam si warakpa madugi waduni aduna wari si phagi haita di bot thuna tawna darka oyena koi mamangi matamda corona gamda sangi da bot to da hekta bot mayam ngauna gi bodo madusu oibi yaba potla haibadugi wafam si adu cartoon sida puthorapuni haibatai agi miengda mathang lerisna koi people's chronicle gini people's chronicle gi leiriba koi ngasi si magi leiriba si yengbiyo Sunday spoiler sida koi gi MLA Mantri haitare nga aga chatpaduni adil leiriba sinse my secretary ka torogada yes it was indeed hoi adu indeed a huge crowd at the rally ngarang gidu da base sorobani yes it was indeed tasena a huge crowd at the rally but nothing is reflecting on any national channel so far na adu karayumta dugi national channel se reflect tawde na hoi national media kara India today da karida adu gi chatpa adum ui adu atai sida hekta ma soina tawbo khotpa dudi adum ude madugi media arrangement dudi kamai na tawbu ha dudi khoi su khangdre ana swai sida masagi MLA ministers na udu yam phajai ngarang du mi yam jami adu cross yam thajai adubu rally duna nothing reflected on national channel da khoi chu yengi yam reflect tawbu ude television channel da yawde bada khoi YouTube ta karida magi digital da karida adumba tawba aduga toppa leiriba che BBC oro Al Jazeera oro CNN IBN oro karida madu badudi u hangde media management si kamaina tawuno maduma koina khangdre ana adu ELITETV ki site ki yam fadna cover tawroga koi fadna dum hapcha baduni aduna sai sida koi gi cartoonist sing su social issues sing se fadna khanba aduga miyam sida fajana amtam gyan tahange aduga mana phongdo pagam draga su wahine iba ngamdrabasu magi picture sina mai cartoon sina pikraba wan kalam gi sida hapa kana mayam da atoba message ama pebani ani hajabaduni aduna mayam si family ama da haitare khabar mayam phongi ba Manipur da Imphal base to ba phongi mayam sing si loina lobudi longna de aduna laidaba cartoon sing su atoba message ama piba mayam adu de hena khamina na ba umina na ba pandam da hayakyo meng de thamjaba program ni asoi ngam jawar su dum haibiu ana ngasi gi dia dum ba ELITETV ki test of cartoon gi mahau matang asoi lesson jare meng tabiri bu sing bom kana khuram jaba galoina na kani na ba thingni jari pine virisi Adom gari macha darkar oibibra supna gi minute kuntra gi manungda document ichang changdana bespa amadi Aprilia gi apamba model sing supna dagi lupa lising tara khaktang puthok piduna loan oina lawba yabagi khudong chaba pizare
Akupa marolgidamag contact tawbirao 9089895330 amadi 9615823252 Tulasi Motors Private Limited Thangmaiban amadi Sangay Pro Kudong Chaba si Mangan Bigano ngasi mag-contact tawbirao terms and conditions apply.